Mashini Pitribida Fangba Matamamada Kwaidaki Tangba Posak Ama Oirakadoriba si Masigi Belu asi Paisa Sana Amadi Tau Kudingmak Singdagisu Helakadoribani Aduga Posakasibu Kudum Janaba Haiduna Pitribigi Superpower Singasi Housing Res Amada Lairibani Aduga Masigi Res asi Yamna Dangerous Oiba Kudong Tiningai Oiba Moongda Lakadori Adubu Masigi Icham Chamba Manba Nungasina Maram Oiduna Aikoigi Pitribi asida World War 3 oirakpa yabagi mawong ama lakadori adubu posakasi kari posakno masigi damakta Pitribigi superpower country sing asina amaga hatoknaba khatna chainaba tholakadoriba si marup mayam ngasisu mayamgi damakta yamna interesting oiba video ama puduna laksari video asi yengba matamda viewers singnasu yamna interesting oigani khanjai Marup mayambu DAshil 2.0 4Ever gi anuba video asida taramna oksari Ngasigi chawkhatlaba technology amadi gadget singda sijanariba battery samna hairabada mobile phone computer TV war gi khutlai electric vehicle singda sijanariba battery asi aikhoigi Pitribida fangba icham chamba manba nung lithium hairiba sidagi sabani Lithium asi hauzik Pitribi asida white gold hairagasu khangnarakli masigi maramdi future AI haibadi artificial intelligence electric vehicle amadi transport asinani battery sabada sijanariba khwaidagi maru oiba raw material asi lithium hairiba asini karigumba America gi oina hairagadi electric vehicle asi chahi khudingi 40% hengalakli Ikui kuidribada America gi president fongdokhibagi matung inna 2030 fawbada America da yolakadoriba vehicle sing asida 50% di electric vehicles oiragani hairi maram asina Pitribi asida electronics ki pochai asi asumasum hengalakliba makai rechargeable battery gi demand asisu asumasum hengalakadoribani masina maram oiduna Pitribi gi superpower country sing asina lithium asibu leinungdagi puthokpa kothoknaba thabak asi res oina chatharakibani Masida hangba yai madudi Pitribi asida natural resource oina fangba lithium asina maram oiraga Pitribi asida matau karamna world war tholokpa yaribano masigi pakhum asi lithium asiga mari leinaba fundamental problem amadagi khangminnasi masibu aikoina scarcity hairaga khangnei amaromdadi lithium asi yamna rare oiba posak amadi nate lithium asi Pitribigi mafam kayada fangi adubu masida problem oiriba asi lithium asibu leinungdagi lokthokpa kothokpa asini masigi thabak asi yamna luba amadi paisa yamna changba thabak amani hauji oina Pitribida khwaidagi lithium reserve toriba country asi Australia Chile amadi Bolivia asini aduga mari subada leiriba country asina China ni hauji China na Pitribi asida 80% lithium asi produce tori China na country kayada electric vehicles habagi thabak asida lithium supply tosili mataw asumna China na Afghanistan gi lithium reserve asidasu mityang changsilakli masibu khudum chanchinna haiduna Afghanistan gi Taliban singa afaba mari thamnaba kanna honari 2030 fawba sida China na lithium ion plant asi hanadagi chama hena sarkadori masina takpadi Pitribi gi 85% lithium asi China na supply torkadori bani masina 2030 fawba sida China na world gi super economic country oiraklagani adubu hauji superpower oiriba America asina masigi power asibu China da irai laina pithorakadra haiba asini masigi damakta 2001 gi matamda amuktang hallaga chatsi 2001 gi matamda America na Afghanistan da attack tokhiba adu Afghanistan gi Taliban sing asibu tankhaibani hairi adubu miyoi khara amanadi tasengna makhoi ki attack adu opium bu khudum chanchinabani hairi 2010 chahi asida American State Department na fongdorakhiba report asigi matung inna Afghanistan asida $1 trillion gi lithium reserve asi leidi hairi masina takpadi Australia Chile asigi mathangda Afghanistan asina world gi lithium khwaidagi fangba mafamama oigani haiba asini America na Afghanistan da changchinkibagi atopa maram ama hairagadi masigi lithium asigini maramdi hauji oina America da lithium reserve asi supnadagi 8% khaktamak fangi aduga electric vehicle sing asigi demand asibu fulfill taunaba America na chaurakna 5 lakh metric ton lithium asi darkar oigani adubu America na Afghanistan dagi hankraba matungda
China Afghanistan asida mityeng changchinkrabani maram asina China Afghanistan gi Taliban sing asiga wari sanaduna makhoigi achauba offer kaya toksilibani maramdi makhoigi mityeng asi masigi white gold asini masida aikhoigi future asi depend tawrakadoribani expert kaya gi matung inadi Americana Afghanistan dagi hankiba asi America masana yana makhoigi superpower asi China da pithokibaga chap manarabani hairi lithium gi demand asi kayamuk hengalakpage hairagadi lithium gi price asi hokiba chahi ama ani asida 500% hengalakli masigi hengalakliba demand hengalakliba price asi ubada achauba company kayana lithium asida invest tawba amadi khudum chanchinba pami hauji oina Prithibigi khwaidagi advance oiba electric car Tesla asigi mapu Elon Musk ki tweet amada mahakna haiki lithium gi hengalakliba price asina maram oiduna Tesla company asisu lithium mining townaba leimaida kumtharakpa tari hairi ngasi dagina chahi kaya gi mamangda Prithibi asida thokiba lan khana chainaba asida lan kaya amadi petrol fuel asigi maramdagini maramdi matamaduda petrol fuel sing asina khwaidagi sijanaba aikhoigi human civilization asibu totally change purakhiba posak amani adubu aikhoigi future asidadi petrol fuel sing asigi mahutta electric na mahut sinkragani masina takpadi aikhoigi future da lakadoriba khana chainaba asi rechargeable battery asibu sabada sijanariba lithium asigi oigani viewers singnasu henna khangbiramlagani hojiki matam asida petrol fuel sing asibu electric battery sing mahut sinnanaba kanna honarakli aduga battery sing asibu sabada sijanariba yamna maruoiba raw material asi lithium asini adubu nuclear technology ki matam asida war toba haibasi kari fibam oigani haibadu aina video asida pandrabasu viewers singna hena soidana gyan tabiramlagani marup mayam ngasigidi video asi matang asida loisilage video asibu nungai biba taragadi video asibu like tobiramu